ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ngasi sumayambu taramna ukjari subscribers singna hapirakpa asengba thokiba tabada kiraba wari ama mumayamda khudol damjagi wari asebu lanthok chakiba matamda sakilan kiba yawrabaso mayamna ngakpina ba haijari adudi mayam wari ase haunana ba tawjaragi wari ase ngasi dagi chahi ahum muki mamangda ingkhol nung asida asengba thokiba tabada kiraba wari amani matam aduda sagai gi pupu ama lerami babagi sagai gi machal manaw sing se adum pulap puna yumse paring paring sarami haibadi sumang se amagi sambal khanaramdi hangna paring oina adumak lerami ingkol so adum yamna sauna lerami babagi sagai gi ahal mayam gi marak asida ingu cha haiduna pupu ama yaurami pupu ingu cha se matam aduda lekai khul asike amaiba ama oirami pupugi loinabi akhoigi aboki mamingna saki kawi aboka pupuga sina ingkhol nung asida mangge panbi ama tharami mangge panbi asene hek pik lingai dagi pupuna mege lai khoiramba hek halakpaga mafam aduda haira amata oirabaso adam hunjalami posak amata puraktaba numitana manak aduwaida hauba u mana natraga lei mana hekta heaga mangge panbi makhong aduda langsili matau adu akoi imung manunggi misu loina khanglami urami matam aduda pupuna adumna tawjarabaso imung manungda kaya akiba thoktabanina akoi pupuna adumna tawribado karisu khalamde nongmadi akoi imung manung punna law lokpa loibagi chaksanarami sangkraba aikoi gi sumang paring aduda sagai gi ichil inaw mayam ahal laman kayaga wa langduna saktu sarami adumna mayam asina wa langduna sak charingi mangge panbi makhong adomdagi nupa amana akoi abok sakhigi maming ase amurak anirak hauna kaurakhi khonjal adu tarakpada baba hoi akoi mayamna asumna hainarami kanano changaki dilaiti mangge makhong asidagi bo aboki maming kauresibo asi haidan hairami ipana amo chakchana chana khumlami o kanano sira jango o asumna hairami ipana adumna khumubadagidi ngasai mangge makhongdagi kora amba adu chaplepki matau aduda akoi imung manunggi myoisingso kya thausawa saramdi mayam wa langduna adumak lerami ngihak leiragana amuk mangge makhong adumdagi nupi amagi khonjalda amuk abok sakigi maming se kaurakhi handakte adumna sakhangdraba miyoi kharena sommangge makhongdagi aboki maming asi sum khawdem duna kauthorakpadagidi babagi sagai gi muchil manaw mayam se amamamta oina phuk launa hawgatnaraga maikai adomda changsin ge tawrami matam aduda hausiki sagai gi pupusina akoi sagai gi nupa sing sida asumna hairami ngaikho isasa aigi khangnaba mini mafam asidagi kaurak ibadu laigi thaurangi wa khara tananingdana lakpoirangani ai thuuge ado nakoina bukti karaida laikhragi asumna hangaki aboksto ahanga oisilakpaga tarang amada chak adu magi sapam thokpa tamna adumak charagale aboki manakta pupuna prap sangsinduna tomina wasu kana ngangdabida abokta asumna hairami aina thadu mayamna chadringai da haibado nang kaurabro asumna hangami pupuna abokta hangiba wahangi pakhumdo abokti ahal oisilakpagi naga khareta thibaga pupuda ha kari haibado asumna mukhumai maduda pupusu aboka manaba talaba male paksaram machin mayadu sitnana tengthoaga imungda parap sangduna bakutta potlam khara pairaga mangge makhong adomda thokhibado aikoi mayamna uhaurami abok sakida so mayamna asumna hangi o abo ipana hairamido kari hairamino abongna amo khangde magi thokba aigi naru mayadane kari karuna murum solambani akoi taja laksadi ai khangde ko asumna khumlai masigi matungda mayam so saksaba loiraga mage thokpa thabai ingkhangdo loisinta silami pupu ingo sasu mangge makhong adomda changkhibadu pak tholakhidi kari tawribano haibaso khanglamdi numitugi nong hekngan bagadi aikhoiga yumthangnana sagaidi pundaba kaka chawba haidana phagi yamna toganba kaka ama ngarang aikhoina ensang mathel lankhiba ahangbo tingkol adu aikhoida thila ami imaga babaga so lapukta chatnana bakana poyom sayom tawduna mangonda le aisu thabuk chatnana ba tawri
Matam aduda hauzik kaka chauba asina babada asumna hairami. Ta chaurel aikoi pabado masangamdi mama ingocha do mukta ko ona hayawine mama du bulai bulai khijalo asumna hanglaki babana amu asumna khumi khangde ni he yahongan khaba hani nang aikoi inaw tom boidane amta hanguso ngasigidi aidi thengnedri asumna mu khungki yimthangna ba kaka chaubana amu hoi phare ta chaure ado ahoi pabasi kuidadi narudrabani nongmata sumasa nuwaite haidabani yengone taima ta chaure aikoi pabana hairiba masibu thajaba yari braba o ngarang se aikoi pabana chak toga ngahak thongal dane hangal handa chataga leiringai mama ingocha se nakoi thongal asidagi miyoi amaga thokminarai hai maduda pabana kauruba jani cha ising unarabu haidana mama ingocha so babana kauribado pakpak khumde hai nakoi thongal sidagi thokminarai ba miyoi dugane tumina labu romda kumki ge tawi hai babana sune hanjin kaurubadagi kona thangdadi chare haidana khuma aga miyoi adugane prap chakiba jani babana munna yengde yingsilubadadi mama ingocha ga chapmina khiba miyoi dudi makhong lebak makhada taramdi hai baba su adumna urakpadagi ipo nanga chapmina ribado makhong su lebak ta makhada tadi kanano dubu haidana yamna pakhana babana mukoruba jani ado akhoi ipu ngocha di tung fawbo olamdana tumina amuk chakrai hai ta chaure akhoi pabana haridubu tasingnabu chumi bajalo asumna haidana nokhi tawrega babada wari adu tammi babaga aiga imaga su tama iba wari aduda karigumba chingnaba ama po ami akhoi ahumsi amada amada munna yengnarami imana so kaka chawbuda amo asumna hairami chawba oiramoida nang babagi mita numidang oire maseng marang panguda uba oirangani athengbududabu makhong lebak makhada tadaba kanaga bu chapmina dawrigi oiramoi ado nang makhoi gida mukta changagane hangucho nungaiteda nang baba nare habado asumna hairami kaka chawbuna so amo hoi taima aisu thaja poteda phagi oi kai oi baba nei gona tamlapaduda sum wari sabani noksi haidana phare doi taima makhoi romda mukta chalukhigi ai chale asi hairamdana yumthangnaba kaka chawbado upu ingocha hoiromda amu chakhirami ma heng chatkibaga babana imada asumna hairami ngarangi numitu mangge makhong mapa aswaidagi hanjin nupa amana muko nupi amana muko monga mani ngarangi numitu ngosi pho aikhoi noige khangna janaba miyoi garana sune thongan mapa mangge makhong asaidagi ne leblagana changak tabi kaurakadabanati somanga sida mayamsu wawa langduna leiribani thabak amagi lakpa natragana khangna chanaba lekai gi mibu oiro sangpa yaribani aduga maromdana chawbagi mapana hairibado chumdori bizala asumna hairami babagi wafam aduda imana amo asumna kuma as yar se tosi ngasi phawba hausi phawbane aikoi pulap punna leiminari se aduguma thawdo amata aikoi thengeratriko mangge makhong ase kari tawri haibano kari sulai tabani lao chanana badawrasi ibunga nang suyum sangamu ase hairamdana baba ima adu labukta chakhirami aisu angang khara oiri matam aduda isada wakal mon khalami mangge makhong adomda yengda yengsiluba matamda su wakalda akiba ama sum phawrami numitugi nong hek ngan bagadi ngarangda ikhoida la amba ka chawbagi baba adu lekhidre haiduna makhoi mayumdagi kapna launabagi makhol ama ayu anganbada makhol taraki matam aduda akoi sagaigi myoisingso pungangakhi mayam singsi marakta khwaidagi angakpa poklibadi aikhoigi imung asini aikhoidi wari dusu haiphet khangum lakum tawbaga baba ima aikhoi ahumsi wakhalda maon khala ami matam supada aikhoiga hek thengnabaga harau nokheba phagi jugai tawjaramba ka chawba adu aikoi sagai sida asawba maong batau ama utpa horakhi aikhoigi sagaigi myoising ubada mamida khana yengduna koungang ba tawrakhidri masi pumba atai kari sunati numituda ka chawbana aikhoida tamamba wari aduda makhoi babana ahingduda pupu ingo chaga chapmina khiba nupa adu makhong lebak makhada tadi haikibani makhoina khalibana numituda ka chawbagi mapa adu lai oknari thawdoktu thengna khibadagi leikhidabani khanba horakhi masigi matung matam khara amuk leiraga mangge makhong mapa adaida sagaigi
miyoising amadi imung manunggi miyoisingna atheng arak mapan nungpan thokpa matam amadi yumda thengna hanjilakpa numita Mangge Makhong aduda mami sami miyoi ama hek lepaga satlauna amu hek mangkiba kiraba maung matau kaya si thengnaba haurakki thenglaba ahing khuding so Mangge Makhong adomda miyoi khara murum murum sonduna wari sanaba makonasi sumsum tamna tamna tarakki thoktu thoraga yenguba matamda so mafam aduda meri kana so amu hekta leiramkhidi nongalamdai pung ahum bari tarakpa matam asida so Mangge Makhong adomdagi sagai miyoi singi mi ama mamingsi nupa amane hekta kaurai adusu tho oba matamda mi leiba mamidi amata thengnakhidi asomna tatana awanba kiraba maong matau kaya asi sum thengnarakpadagi akhoi sagai ahalaman mayam ama pullaga wa tanarami ipal hoi kaka hoinaso Mangge Panbi Makhong asida upu ingozana kari thado aga thamjili hainarami babana su machin manaw singda asumna hairami handak Mangge Makhong asida kanagumba amana kaurokpa ama he tariba asi masi miri mandi akhoi ipan ingochada waris de tamduda khanganba ama mathau tai kadadagi sumaina sum tawraga leiradi yararoi horen ipan ingochada ne wari ase sasi asumna hairami babagi wafam aduda mayam so hoi haidana loina yarami kona masigi matung fu ingochada Mangge Makhong aduda thore iba oira iba maong matau adupu maong matau pumba adu wari tamduna khangalami pupu ingo chana so muna taraba matungda asomna khomai karisu tawroi aina ne laimang khoirom lurga he halakpada wafam asida ne laimang khaido ambaduda lai phataba khara inbo oi numit afaba madane ai lai khulam thoke tawropana khara khaji kibane helina khoina karisu laitapani ko asi hairamduna ipu ingo chase magi thokpa khumamaga thoki tawbadabu Mangge Makhong adudi pupuna lai tinbudi khuram thokpirami lai khuram thokraba matungdagidi hana mafam adudagi sagaigi mi maming onduna kora amba adu abok sakigi maming asida oina tattana ahing khoding kauba horaki adumna tattana hauziki aboki maming asi sum korokpadagi abok saki so yamna kanana ba horaki aboktuna kanana ringai cherak asida nongmade babana thaba halakpara khara thingdokhirami maduda babana thongal Mangge Makhong mapa asi yausilakpada akhoi abok saki asi Mangge Makhong da phamaga leiramki hai babana so abok tuda kauruba matamda karimata kumlakhi de hai mikup aduda abok asi mami sami tasengna babagi mibang maktadagi mangki matau aduda baba so pakhatpadagi masado aping yum aduda changakhi imada so babana wari adu tamki hauji oiriba maong matau kya asida babagi wafam adu imana su thajarami ngihak baba si masado phamungda nena tana phamtharaga potharaba matungda imaga babaga aboki manakta chatlusi haidana chatlami aboksu phamungda yamna wana sor honduna naheraga leiramki mokoi imungi macha masu singda so babana thengna khiba sing adu wari tamduna khanghalami matam aduda pupu ingocha so muna adumak taraga lei hai matam khara aboktu yamna kana naraba matungda aboktu mayambu thadotuna satlamdai nonini walingai matam asida masinda asumna solami Mangge Makhong asida mi shumandi lai sumandi kanagumba amana aibu chatlasi haidana ahing khuding kauri ai mana kaubada laifam chapang khangdri asumna abok sakina masinda choroloi kayoi yamna wana solam laba matungda aboktu mapok numitta mayambu thadotuna sakhi abokna heklai khidabaga pupu ingo chasu matam chupada Mangge Makhong da phamaga miyoi amaga khanabagi maong matauda masinda murum sonduna matumta wangangba matau kaya asi aikhoina thengnirami masigi matung nongmadi imung manung punna sagai pumba tharoijamda luhongba ama chatlami imung manung sagai pulap punna haunaraga luhongbado satpagi maramdi tharoijamda akhoigi sagai khara tai madogi mayam punna haunaraga chatpani luhongba halakpa matamdadi angakpa phibam amada pupu ingo chasi Mangge Makhongda uppaga taduna siraga leramba mayamna thengnaki matawado ubada aikoi sagaigi miyoi singsi akiba angakpa matau kayatana pikthanki leikaigi miyoi singphau oiriba matau aduda akiba poknarami akoi sagaigi ahal amanasu asomna hairami mafam asi karino malaire ahal sigi sora deba karama mathau mangam ningthi janane pangtho aba matungda
Amaiba akang ahi tanaraga kari lege habado ingthoksi. Masidi mong amani hairaki. Wafam aduda mayam adusu yarami. Pupu ingosage sorat sondringai manung asidasu imungsi tamnabana leibangamdi. Sumangda imungi miyoisingna ahing athengbada thorakpa matamda leikidraba ipu ibok aniasi makut chamnaraga satlaga leiramba thenglaki. Aduga amaromdana Mangge Makhong aduda amuba posak ama Mangge Makhong da kuichatpa ama mayamna thengrami. Mamangdadi pupuna leiringaidadi Mangge Makhong aduda akiba ama hek thengnabada isa dadi karisu tawdabani adubu pupu hek laikidaba matungdagidi Mangge Makhong aduda aki akhang amabu hek nanglabadi thengnaba ugnariba miyoisingsigi imungda hek changlakpaga bom turaga hekta wantharami. Uchina sina soratu phawbadi loishilamni. Pupugi soratu sonba hek loikibaga sagagi ahal mayam tanaraga amaiba ama nettuna Mangge Panbi Makhong adu yenghalami. Amaiba aduna so asomna hairei. Mangge Makhong asida ahal adugi matung ilamba lai adu magi pothabam ohilambani. Ahal aduna mana migi lai khoiramba chatluba halakpa khudi mafam asida lairiba pochak sing asigi machinjak tu adum hunbirami. Nongmadi nakhoi sagagi achauba chaksa haijanaba ama yaukhiba mali. Numit aduda ahal asina sanariba lai asigi machinjakse hunbada khoina kaukri. Numitudagi so hauna magi mathi phongakpa haurakpani. Sagai ama chaksa haijanaba haibase yamna lui. Lamsigi lai amadi sagagi isor makhoigine saruk tamgadabani. Ado mafam asigi oinadi nakhoigi laikhidaba ahal aduna magi saruk chakthak tamgadabani. Ahal aduna sune numituda kaukhraba mali. Nakhoi na chak charingai kari tawraki nakhoi mafam asidagi nakhoi ningsingbra asumna hanglaki amaiba aduna kona amaiba adugi wadu mayamna taraba matungda numit aduda Mangge Makhongdagi nupa amaga nupi amaga na kaurakhiba adu mayamna ningsinglaki numituda aboki maming adu hanjin kaurakhiba adu pupuna laidugi machinjak tharamdabagi aboksi kauthorpo irami. Asumna wari pumba amaiba aduga munna tanaraba matungda Mangge Panbi Makhong aduda lai khuram thoami. Imung manungi miyoisingnaso Mangge Panbi adu yalage hairambada amaiba aduna asumna makhatarei yanba yakhiroi nakhoina madu hek tawruba matamda imung asi mathang makha ongadawribani. Mafam asida sanaramba lai adu mapung phana magi horokpamda amu hankrabadi Mangge Panbi asi masa matumda mutkhirani. Maduna trip hawbadi nakhoi Mangge Panbi asida karimata tawrukhinu. Hauzikidi ai lai khoram thopiramgi haidana amaiba aduna lai khoram thoami. Asumna amaiba aduna lai khoram thokhibadagi matam kharadi imung ase ingna sikna leirami. Adubu nongmade akoi sagagi kaka ama yu yamna ngauraga yamna sauna halaki. Maramdi laikagi miyoisingna Mangge Makhong aduda pupu lai sanaramba loshilamdabagi laikai lansilaklani hairakpadagi kaka asina yamna sauna halaktuna makuti singjang ama pairaga Mangge Panbi si yanthatki. Numituda thabak chanakhibagi sagai sida kaka ama kaklerami. Hauziki kaka asina Mangge Panbi yaliba kaka adu matumtara khamba ngamlamkhidi. Kona sagai ki ahal lamat baba machimanau singdo thabak hanarakpada Mangge Panbi adu turaga leiramba adu ubada mayamna du pungangaklami. Mangge Panbi yankriba kaka adu so mayamna phuba cheiba tawrami. Nangna tawribasi karino amaiba duna hairamba wafam adu nang kari mata tadrabra haidana yamna cheirami. Adumna Mangge Panbi adu hek yalubadagi sagai asigi ahal laman baba machimanau yauna sagai singsigi maram isa sadana sibanaba yauna rakhi. Mangge Panbi aduna horamba mapa adudasu athengba ahing khuding nupa amana yamna wana kapaga naheba makun sutarami. Asumna mathang manau naina sagai asida mi loba horakpadagi mamangda mafam asibu yengankhiba amaiba adu amuk kauraga yenghalubada amaiba aduna asumna khumlai. Ai itomtanadi masi loishinba ngamaroi. Hayangwai phawba mafam jaga ase sumaina sum leirani. Phare ado masigi thaba ase maibi su yaudaba yaroi. Maiba ahum maibi ani tawragane maru marasi phuktatuna lai khorum thoksi. Thabak ase athubada loishinsi. Asumna haidana amaiba amaibi mayam ama nektuda mafam ajuda sauna lai khorum thoami. Adumna yamna wana tawramba kaya adu pangthokhibadagi mafam aduda tamnaramba kaya adusu jablepki. Hauzikti mafam adu lamben katpada yaukri.
mayamgi lambin chafam oiri. Tawgadabu marak-marakta nongthi nongmongba matamda hauziki Mangge Panbi hauramba mapa asida miyoi amadi sum leplaga lairamba thengnari. Masini mayam ngasigi real horror story mathangi warida mayam puna amuk thengnarasi. Ngasigidi matang asida kainanaba bidai lauzari.